Deputy CM Nemsa Kipzen Hatpada Lupa Lakun MLA LM Khokte Amasung Ngursanglur Sanate Hatpada Lupa Lak Tara Pigani Lautrokpadagi Security Hengthankhre Chief Minister Yumnam Khemsana Lusingba Popular Government Deputy Chief Minister Onel Wasaklau Kraba Kangpokpi Kendragi MLA Nemsa Kipzen Hatpada Lupa Lakun Wasaklau Thoramadu the Yaukiba Tipaimu Kendragi MLA Ngursanglur Sanate Amasung Sursampur Kendragi MLA LM Khokte Hatpada Lupa Lak Tara Pigani Haina Office of the Village Volunteer Eastern Zone Kuki Gaujang Gauba Loop Amana Social Media da Thagalakpadagi Sarkar asibu saugatpada yauriba Kuki zo MLA sing amasung makhoigi mayum maikai singda security gi section tharang hena Hengthankhre hairi Village Volunteer Eastern Zone Kuki Zogam hariba loop asi kaya yamna genuine oiba loop amano amasung khulai paiba loop ama oribra haibadu haujumaki oina intelligence ki maikai dagi chapchana confirm tawba ngamdrabasu handak thokiba irang asigi manungda Kuki zogi oiba khulai paiba Village Volunteer Force kaya ama tholakiba duna maram oiraga Deputy CM Nemsa Kipzen MLA Ngursanglur Sanate amasung MLA LM Khokte security hengatpa yauna makhoi gi mayu maikai singda asoi angam thoktanaba security gi section tharang sing hena Hengthankhre masiga loinana khudong thiningai oiba mafam kyada security Hengthankhre hari panba yabadi Kuki zo singna taliba separate administration gi dimana sigi political solution ama laktringaida Kuki zo MLA singna Popular Government sembada sogataba haina Kuki zo MLA sing su group sing amasung Kuki zo CSO singi oiba mifam kayada warep kaya lawba laikravani adubo haribo warep sing adugi ona tainabada Deputy CM Nemsa Kipzen MLA Ngursanglur Sanate MLA LM Khokte amasung Cycle Kendragi MLA Kimnia Hangsingna Popular Government asida saugatkibani amaromda Nemsa Kipzena Deputy CM oina wasak lawkibaduga Kuki MLA kharana sarkar asida saugatkibagi Maiyokta ngarang numidang Chursampur district ki torbungda Kuki zo singna sangsin kiba khongjang manungda nupi ani masa mathanta thau haijin jaduna season ba fawa thorang tawki adubu miyam changduna kalhobadagi khudongthiba thodokmakti thokhaukhidre hairi Kuki Students Organization na ngarang New Delhi gi Manipur Bhavan mamangda Kuki zo MLA singna Popular Government sembada saugatpagi Maiyokta protest athakre KSO gi maikai dagi phongdoklibana Kuki zo MLA singna Popular Government sembada saruk yaba haibasi hojik thokliba irang asigi manungda Kuki zo singna lawkiba collective political stand adugi Mayoktani asigumba political oiba khongthang asi Kuki zo miyam gi apamba amasung awaba mayoknariba kaya adubu namthak tawbani haina pendaba wafam kya phongdoki khongjang adugi matungda KSO thongmi singna Deputy CM Nemsa Kipzen MLA LM Khokte amasung MLA Ngursanglur Sanate gi maming panduna makhoi singa si Kuki zo miyam da namthak tawba kangbuni haina kholau kaya su laukhi loinana play card kaya su paiduna hojik lairiba phiba masida Kuki zo MLA singna political oina saruk yariba sigi Maiyokta yaningdaba phongdokhi Kuki zo miyam gi oina justice security amasung matam supagi oiba political solution ama phangdri fawada Manipur government ta saruk yaroi makhoina taliba dimanasi karimata thoksa vidrabadi hena kanba khongjang kya sanction gani haina phongdokhi amaromda KSO gi protest aduga mari leinana Manipur Bhavan area da law and order maintain tawbaga mari leinana section bagi section thorang hanadagi hena Hengthankhre adubu thodog aduda pamdaba thodog amata thokibagi paudi leite IDP sing mayum da hanjina bahotnabana lengak asigi ahanba khongthang oigani CMY Khemsan Singdam ginakal animakta leriba IDP sing yumda hanjin hanba yaduna tangdu laitana lehenana bahotnabana CM gi ahanba khongthang oigani haina Manipur gi Chief Minister oina wasaklau khraba yumnam Khemsana phongdokhre ngarang Chief Minister oina wasaklau khraba matungda lebaki yaifanabagi damak ngasi ayu Gobindaji khurumba lakpada wafamasi CM asamangna phongdokhibani Manipurda kumja lisingani ga kungo humdogi me ahumdagi thorakhiba tangdu laitadaba asina maram oiraga kumja lisingani kunga mangagi February thadagi state asida president rule thamduna lakhi adubu miyamna anoba lengak ama asa tawduna lakhibani ngarang wasak lawkhiba lengak asigi matam sahi ama phadrabana lairiba problem sing asigi solution purokna bahotnabada awaba amadi oigadawri national highway singda ningtamna chathok chasin yadriba IDP sing yumda hanjinba yadana lairiba law and order gi lairiba problem sing asigi solution purakna bahotnabada peace oiba environment amal lehenba mathok tai haina mahana phongdokhi
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯍꯟꯈꯤꯕ ꯑꯗꯨ ꯍꯟꯖꯤꯟꯕ ꯌꯥꯔꯕ ꯃꯐꯝ ꯈꯔ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯍꯧꯈ꯭ꯔꯕꯁꯨ ꯉꯁꯤꯁꯨ ꯑꯋꯥꯕ ꯐꯤꯚꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯆꯪꯗ꯭ꯔꯤꯕꯅꯤꯅ ꯑꯣꯐꯤꯁ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯤ 2013ꯒꯤ ꯁꯦꯟꯁꯁꯇ ꯑꯔꯥꯟꯕ ꯌꯥꯎꯈꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯀꯥ ꯍꯦꯟꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨ ꯂꯩꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁ ꯑꯁꯤ ꯌꯩꯊꯣꯛꯄꯤꯅꯕ NRC ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤꯕꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯄꯤꯗ꯭ꯔꯕꯗꯤ BJPꯒꯤ ꯃꯥꯌꯣꯛꯇ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯆꯠꯊꯒꯅꯤ MMWO ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜ MLA ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯞꯇꯕ ꯇꯥꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯇꯥꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ BJPꯗ ꯚꯣꯠ ꯄꯤꯗꯅꯕ ꯀꯦꯝꯄꯦꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MS ꯁꯦꯁꯥꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ PR ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯈꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯅꯧꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯈꯪꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯈꯟꯅꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ PRꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯁꯤꯡꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ Kuki ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ MLA ꯑꯃꯃꯝꯕꯨ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯍꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯚꯦꯂꯤꯗ ꯂꯥꯔꯖꯦꯁꯠ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ MLA ꯑꯃꯕꯨ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯧꯈꯤꯕ ꯆꯍꯤ 2018ꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯄꯥꯡꯒꯜ MLA ꯑꯃꯠꯇ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯊꯧꯑꯣꯡ ꯑꯁꯤ BJP ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯀꯥ ꯁꯥꯊ ꯁꯕꯀꯥ ꯕꯤꯀꯥꯁ ꯁꯕꯀꯥ ꯕꯤꯁ꯭ꯋꯥꯁ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯅꯧꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ inclusive government ama oihengani haina phongdokpasu laikhrabani maitai pangal MLA amabu minister pibiduna inclusive government ama oibagi wahanthok adu lehenbiu haikhi leingakti leire irangna kamdauba manipurda hojik thokliba irang asi kaidangwai loigadage haiba kanana so haiba ngamdana leiri irang sina maram oiduna hana chief minister oiramba N Birenbu center na February 8 da resign tawhanki madugi matung February 10 da PR thamlakhi PR adu amuk sangdoktuna tha taruk amaga thamki thamliba PR adu chatliba tha sigi 10 da loigadabani adubu India lengakna Manipurda miyamgi mihutna semba lengak lehenana ba lokalakpa tharang amagi makada BJP ga chatminariba NDA gi MLA sing Delhi da kauraga legislature leader khanana ba akhanaba mifam ama pangthokhi mifam adu singjamai AC gi MLA Yumnam Khemsanbu legislature leader oina khanki mahakpu leader he khanbaga ngarang haunabi matung ina Yumnam Khemsanbu anauba lengak asigi chief minister oina wasak lawba da MLA maribu deputy chief minister ani amadi home minister yauna minister amasu wasak lawki adubu hojik lakliba wafamdi Manipurda amuk hana anauba lengak ama leire miyamna su anauba lengak ama leiba habasi miyamgi apambani luribadi anauba lengak asina state sida thogliba irang asigi solution purakpa ngamgadra habasini thogliba irang si state ki issue ojarabasu India lengaki yathang ama yaudrabadi karisu tawba ngamloidawa sini matang sida ngarangdagi chief minister oiraba singjamai AC gi Yumnam Khemsana kadai fawba mating thokna Manipur miyamgi khalaga thabak tawrakadagi habasi yengba tai hojik national highway singda maitai chatpa yadriba yahanba amadi Kuki singna mayum makai mai thadok pikraba lanjenaduna lariba IDP sing masa masagi mayumda hanjin hanba ngamlabadi chief minister bu miyamna laini haina soidana hairagani adubu nattaduna hanagi hana hamu lerabadi lengak ama leibagi wahanthok leiroi